Indian National Trade Union Congress kaidungaidasu ani shuti ai hayek chawrakpama ai hajeke matam amada khuraigi NGB joina Intak Manipur branch ki president na thore madu koina matam da sengtoga ma adum yagite aduga every ngasai khogi publicity secretary na habigi ba Intak branch ki president gi jide khogi soil jigi lamnam jigi sinmi jina khanje gada bani aduga national na hapa matamda amada president gi phamjigi matang da yamna chaye na ba yam lai gare aduna hauji khogi da kachu dodokpa 1947 dagi likatpa Dr. G. Sanjeev Reddy na masagi sei kuthra ga mari chupna hauji president oidna leiriba chimba sigi ayaba yaudna Manipur tongan ba president gi pham amata alla hapa kuchu leite hauji Indian National Trade Union Congress Manipur branch ki president adum oiri aduna masine koina sengtong ningi base sigumba karigumba tamda Intak Manipur branch ki president jidaida karigumba sayena ba amma bawlite Dr. G. Sanjeev Reddy aina ngasai kutin hajariba sigi nupa sigi na mana luching bani mana luching basi makada akoi kuding yam phajana in well and good relation da akoi dum chathari aduga akoi gi chi tenor chi sei ahum kuding gi tenor ne adu sei ahum gi tenor oi bani na sei hanti ki tamsi hogi bada tawgi bada hanti ki tam 2026 sure aduna akoi after the lunch ki matung da khoi office biar khalani adu press ki media da so khoi loine ji honjarani adu khoi gi list jo khoi yani ya do sakta 2026 Nongmai Unity ay karba punham asida General Congress ki Draga mapalak suba Foundation Day ki sige Department tongan badigi amadigi organizing tongan lo organizing ni lembiri lingway na panjarabada yumnam Partok Kumar yumnam Congress ki damukta General Secretary ki pamsu lawan ubida iba agi maruk kai thol usari loina na Media ki president ki pamsu ubida ba Congress ki pamsu ubida so kai thol Treasury ki Congress ki tamna okta bagal wani kai thol usari loina na ai Dijamani Singh kai thol Congress ki publicity secretary to be Kama panchuba aku kumbon pangkok coba sida meruina kai committee bi ba audio Indian National Trade Union Congress ki Manipur branch ki